Manipur gi Apunba gi Saktam ngaknabagi Damak Thawaina Pontha Pikhraba Ireicha Pumnamak Athouba Ngaktani makhoi gi maphamda irat-thouni pangthokpa matik chai haina Chief Minister N Biren phongdokkhre wafam asi lamlai me lekai da leiba sanabung ama natural grass ki football playground oina semgat sagat pa haunabagi pangthokpa haunabigi Laison Tinson gi thorumda mahakna phongdokkhibane Manipur lenga ki Youth Affairs and Sports Department amadi Manipur Police Housing Corporation na sinduna lenga kasigi minister amasung MLA khara yauna pangthokhiba thorum aduda Chief Minister N Biren na hai ngarang Prime Minister Narendra Modi na Manipur gi damak lupa crore lising ohum ga chamanga changna paikhat kadaba tongan projects singi uref uyungtam kiba dugi saruga mak oina ngasigi thorum asti pangthokpane lupa crore nipan lakh yankhai humdoi sangna paikhat kadaba football playground gi project ase national level gi thakta samgat sagat gane masida sunatana lamlai assembly constituency gi Manipur gi sana khonabagi lamda asoba thodang loba maramna lamlai da Imphal East district ki oiba sports complex amasu samgat sagat na ba proposal thakre haina mahakna phongdokhe Chief Minister N Biren makata na hai lamlai fauduna chaliba lambi ase tangkhul isl inaw sing yamna maru oiba lambi ne lambi ase da sathoka sin toriba gari singda senkhai thumkhai amade gari lakna sing bagi thabak amada sathabigano haujik luraba tanfam asida aikhoi gi yaknabana kanano amade marupna kanano haibadu khangna thabak tause tangkhul singi yak salai ase mangang ni haibagi khudam sangdam kaya tangkhul singna phongdok saba leiribane asigumba kaya ase khangna aikhoi thabak tawba chumgane maram maduna ngasidagi lambi asida sathoka sin toriba gari singda pamdaba thabak amata sathabigano miyamgi aningba pamba khudingmak mahaki manakta laktuna tathokcha sin tominase lambi asida sathakiba pamdaba thabak sing mahaki maikidagi soikhre haina phongdokle ngasidagi Imphal ukhul lambi da mahusagum chathok sin tobiu haina Chief Minister N Biren na appeal tokhe Really yema salaga adumaina khode effect torkani se mangneba Kalu deh ba, mada suddenly tahu rupanya na madu gingang anda mohon anda nggak mau tu begini nasi nah bayam mama, isa jeng bayam mama, polisu kau nada ba, som dagi amuk tahu, mereka ini mari mangata tahu rupanya na, madu gi polis lagi di bakar dengan ngapung nggak mau tu begini, isam lagi tapi isa ini bayam, saya wapok bayar ke mama, kandana ba mama leba, kandana ba jati, kandana ba, thokser kriminal macam tu dah. Matam tu moi nongoi bayar ke kanam tholok deh I can say it proudly. Utup bayar ke thoki mengatani. Karai dulu irang lah aja kamai kan gitu ke harga. Landa pau temen ya roy. Masih hai kena hujik. Madu tholok ki program mula ran madu usai ade. Adu moi kita madu tholok ki betul kamai tholok ki benar. Habis tu asyang bawari tu di madu kita mutai sing dongan lep pakai moi kita mutai wangang ni. Manipur sarkar ni. Manipur sarkar ki selain macam, Chief Minister ni Manipur ki lagi machinery pun nama force pun nama isen harga, aing mari mangada, aing na tongning mathabak, aing na chaning balambi hangal ke sapungan. But mission praja mayam na sok kadaba, pan kadaba, madu mayam tu ki khangaga, tap na settle to gaya berjeng. Aikhoi Manipur ki tungdak Bharat ki याम खरबा मियोई करोड़ साम का निपुण से भारत के अपुन्बा की दमता मणिपुर की अपुन्बा की दमता लेप पकड़ लगी है ऑनरेबल यूनियन होम मिनिस्टर अमित शाह जी ने लागा नुमित हुमनी लेंदर लाइटम बतो मधुर साखी